मैम दे मोइन पुष्टि तौजरी अदुबु लेंगांग ना कराय फाव ताबिरी ताबिदे हाबि हम दुनी मेम्बरदम फनायाम ना पिसन तारगसु गवर्नर नमदु थबक तो ओंथोक पंगम्ब्रा यूनियन गवर्नमेंट नमदु कराय फाव सीरियसली थबक ओन ओंथोर कदगे हाबि वांग चुनदुना यूनियन गवर्नमेंट की स्टैंड ओनदी ऑलरेडी मसी टेररिज्म नते मणिपुर की सी टेररिज्म नते हाई करे अदुना सोहन गिरिदी फॉर द लास्ट ऑलमोस्ट 1 year hen basida mahaki society di masi act of terrorism gi monda had extreme form of violence nina masida military crackdown mathok dai hai basidi koi November gi jiribam incident matung dari mari am kanna law rehta hai November thasida di military crackdown to gudam surgical strike to gudam so handak ngarang mana press conference to isi masi ahan badi natre adno jari ku kamai yeng bi masi Pahalgam gi incident thok matung dadi hen relevant or padagi mhangna madu thom da ya bani Manipur da section raw laklum de have of malak malik kamai yeng bi की सोनगिरी है नत्रा मागी RSS से ओइबनिना मसिगी सोनगिरी की RSS नतबा नसागी मोहन बगान की RSS तो और मगदी खरा खनर बसुदम याबजाने हाइबदी इंपैक्ट तो खरा दुम लेरे वेट से अदुबु anyway सोनगिरी की मागी RSS सी मसिसु ऑर्गेनाइजेशन कुन मंगाना सेमनी कायना हाइरी अदुबु मागी पॉलिटिकल फ्रंट से लेतब दुमाइना तौबनिना ngasai civil society ama dumaina oza singna haibirba dumaina some rhetoric ko ina sum leirani haibagi wafum do adu da tabudune adubu sohangiri gi magi organization sina mainland India da leibanina माना पाक्सन संदूर अकांदा मागी का हुजिकी लेरिबा खुगी संग कनो पेरल बॉडी को वर्कपंगम तारगदी अदुगा अखोगी इशू से पाक्सन इंडिया दा पुलअप कैंपेन के तौबंगम तारगदी अदुरी मागी पोटसी अदुम कानबसु दुम अखोइदा अदुम लेगनी हाबसे सिमदि अयोंदा थाजजब मा लेजे अदे पहलगाम गी अखोगी कनो गे अफम सिदा ngasi or mamalko kainona Amit Shah Home Minister Amit Shah state khudimaki chief minister sing kauraga Pakistan gi koigi magi citizen sing koi sidal visa toroga leiriba thabak toroga leiriba 48 hours ki visa toroga leiba de layeng bagi leiriba khudimak se layeng bagi leiba April 29 gi mamang da moi se loi halan gi da bani hai bagi identified to hai bagi kano bhak ko hai how serious they are taking this matter id moina political purpose oibe ai amadu oibe ai masi Pakistan da pajana injal laga pot se leire bane buko aduga amana amuksu kamai to geda hujiki media report ni subject to correction madu chumambe ai chumamdu be intelligence report ki urambasu yai hujiki attack toromiba am terrorist ni hariba terror koi civilian myam Pahalgam da cannot copy say the resistance force na only after koigi 370 abrogation tawgraba matungda tholakpa duguma laska itoba ga sannaba adumba support tawba duguma group amani haina haibagi media report me amsu thoi haitare adu egadi ngasai gi thoi bisiga border ga su lapnai hare adudi inside ta kariguma khara sagat laga thambagi pot amasu dum leitabadi natre ba aduna swai area sida yengu matamda khoina tawrisi makhoi gi na kapa aga moina micham me ama hatpadu da sagatna bonai se pangan ni aduna noi pangan ni hayo na Kolkata da MP amana pangan ni hayo pangan or dagi hatpani hayogi pangal hay why to decision harkum jekena no I na hayo do Muslim hai tar Muslim and Hindu one okay Muslim pangal jena only Manipur khak sorry hujiki duda ma viral video ni ko sajana bo rombe chumbo embe khande adi intention di attacking the Muslim community for interest mogi personal interest to bagi mami du di umtai ba aduna kamai to ge da Manipur da thokiba thoudok mayam du loina koi chahi ani ni khang ga lakpa sida thoudok khwai da gi nuai ta ba thoudok ma thokiba act of actual terroristic ama thokiba jiribam da November 2024 da nupi taruk angang ahum dugi manung da amana tha nipan suba si moi si kidnap tawraba matung da ne ba halaga langthorei se adugi group to kanano hai du dur leiba security sing na khanga ba ne ba adugi ek to da wa mat ngangi da ba India gi prime minister na su ngangi de adagi kano de leiriba adagi amana Home Minister Bhokta none of the koi ID leaders madu condemn Bhokta gidi na khale condemn Bhokta gidi aduga hariba Pahalgam gi thoudok sidadi Saudi Arabia da satpada
ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯊꯧꯗꯣꯛ ꯊꯣꯛꯑꯦꯅ ꯃꯥꯒꯤ ꯗꯤꯄ꯭ꯂꯣꯃꯦꯁꯤꯒꯤ ꯀꯩꯅꯣꯗꯣ ꯀꯠ ꯑꯣꯐ ꯇꯧꯔꯒ ꯍꯜꯂꯛꯏꯕꯅꯦꯕ ꯑꯗꯨꯗꯤ ꯀꯌꯥꯝ ꯁꯥꯊꯤꯅ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯔꯤꯚ꯭ꯌꯨ ꯃꯤꯇꯤꯡ ꯇꯧꯔꯤꯕꯅꯦꯕ ꯑꯗꯣ ꯑꯃꯤꯠ ꯁꯥ ꯊꯥꯔꯤꯕꯅꯦꯕ ꯑꯗꯨꯗꯤ ꯑꯁꯤꯗꯅ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯂꯧꯔꯀꯥꯟꯗ ꯁꯣꯝꯗꯅ ꯉꯁꯥꯏꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯗꯨ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯦꯅꯤ ꯑꯩ ꯃꯩꯇꯩ ꯑꯗꯨ ꯀꯝꯃꯨꯅꯤꯇꯤꯒꯤ ꯋꯥꯐꯝ ꯅꯠꯇꯦ any person with illegal weapon some group gang ama semaga makoina mingonda michamda nupi angangda kidnap tawraga hathokpa sibu terrorist natri kai ni hagi hagno aduna adugumba terrorist singdugi mathakta di wafam amata ngasi bau thamgide even the whole sida country sida bokta kanagumba amata na madugi wafam da thamdeba adu amana Pakistan always talk about India always talk about Pakistan occupied Kashmir siam concern hoyaba अखोई हुजिक लेरिबा डिस्ट्रिक्ट मंगा सिदो ऑक्युपाइड तौरगा टेररिस्टिंग ऑक्युपाइड तौरगा लेरिसे सिददी वायम हो पार्लियामेंट सिगी डिस्कशन तौदे अदगी लीडरशिप अमते एनी कांग्रेस ओसुनो एनी पार्टी ओसुनो दे टॉक अबाउट अ क्राइसिस अखोई क्राइसिस सिगी मरमदा ngangnei अखोई गवर्नमेंट तौदरे खोत्रे होय नेग्लिजेंस तौरे खोले पॉलिटिकल ओइबा डायलॉग ngakta chatharaga moida adum leiyebako adu chatharaga leibagi mahutta real concern di kamai toge handak kisidadi kari POK gi matang kai lakwa matam sida hainari dana ko political party khudimak differences samta leitoro stand chap manan tawni Pahalgam gi sisu support tawni haridana ada somdana moina akhoi gi si political ma sagatna baina mari yena bagi pot ma sum uraga leibse sina akhoi da feel to holeba akhoi sibu Manipur natrabra akhoi si India gi manung da leiba Manipur haiba state to natrabra Manipur oitaragadi India haiba nation se one nation kind of leidana mo formula sim tawdigi leidana ko one nation ko one religion kind of leiriba pot sigi idea da tholaiba pot sida one constitution and one law ko khoigi law amtang ochana na bagi pot la iba khoigi sigi pot mayam se Manipur da di sigi pot mayam se amata leitrabnina Manipur se India gi state ma oidrabra haibadi constitution gi provision singse mapung hana chatpa ngamdaba mafam ama leire haitargadi either India fail Manipur or India don't care about Manipur. Manipur city second class citizen ni haina thambagi chapmane ba. Aduna akoina tawgadaba hujik ki phibam sida India na lawri be step sida khange moi asomde na interest lawi somde interest lawde Manipur haiba identity si Manipuri ki sida do aina compact identity ema lejab se thugaraga machip che thugaraga amaga khana halaga nungai ga da mongda manba aduga masi khana rigai bureaucrats officers sing su dungaire adagi politicians sing dungaire center da leiriba sing su dungaire oijaba yam phangbagi wafam amasu dum akoi ta da te source da koi phangi ai pauje da sum phongjagi bani paisa me ama kai tharaga paisa sing du IDP yogdabagi wafam irang thoiba wafam sing du IDP sing du gi e si sum kahan ba sawan ba chingdani ko harise aduga leiriba tamsidana suna pibi daba mamingi tawba adigi IDP masing kakhalakpa sigumba mayam ama tholakpa aduna sidagi khudong chaba lawraga Bombay da adigi kanoda mayum makai yam saba yam yawrabra adi pesa mayam talaga leibali yawrabra haibagi chingnaba masu akoida leihiaba kaigino matamda yango sachi da thadokrise 1400 crore rupees ni IDPs home department na ayam apiri ni 217 crore rupees for the IDPs kaktagi oina haikayuna mai chaiba missing do intandana shanti propaya roeba ona shanti porongna lambian sin na bagi thadar ko pesa me amduna moina loi loisin grabra yohondrabra ona sawuje sum holaga akhoi si sum lan si sum toholaga thamna bagi macha ma da lakpanina so area sida India na Manipur se either aina nga sa haijagi bodo fail oiraba Manipur se fail oiraba state amani India gi oina India na fail oiraba state ama kaigino presidential rules leini ko adu natragana India na Manipur se akhoi gi second class citizen ama oibanina moi gi panglei leisunu panglei legisunu haiba ama adugi attitude ama yawe Pahalgam gi
ꯍꯧꯖꯤꯛꯀꯤ ꯄꯍꯜꯒꯝꯒꯤ ꯇꯦꯔꯣꯔꯤꯁ ꯑꯦꯇꯦꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯁꯨ ꯀꯟꯗꯦꯝ ꯇꯧꯏ ꯃꯤꯆꯝ ꯑꯃ ꯍꯥꯠꯄꯗꯣ ꯇꯧꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯤꯗ ꯁꯤꯔꯤꯕ ꯃꯤꯆꯝ ꯃꯌꯥꯝꯁꯤꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯑꯅꯤꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯅꯤꯁꯤꯒꯤ ꯋꯦꯇꯦꯖ ꯑꯣꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯁꯦ ꯊꯑꯣꯏꯅ ꯀꯩꯅꯣ ꯇꯧꯗꯕ ꯃꯥꯜꯂꯤ ꯂꯧꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯍꯧꯁꯤ ꯑꯩꯈꯣꯏꯅ ꯉꯥꯛꯆꯔꯀꯥꯟꯗ ꯂꯩꯔꯤꯕ ꯈ꯭ꯔꯥꯏꯁꯤꯁꯁꯤ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ anti element kano akhoi militant group me ama terrorist group me ama outside tagi changa iba hai tare Myanmar ri chang pani na outside chang pani hai tai na adagi asom dagi Chittagong hill track tagi chang pani na akhoi adu hai tare na mari chang ei adom dei ni aduna swai area si da akhoi gi state se akhoi India da hujik thaja base pungmang mang hana khar khar mangam bado handaki incident si dagi India da thaja ba puang mang hai basmadi akhoi masima thambam concretely thambam thoi RSS haina hujiki hujiki Mohan Bagan gi nataba ma hujiki Sohangiri gi se sigi RSS na ga tawraiba pot se masi phatte hai banate adum tawbada kesu kaide tawbudu India government has completely forgotten about Manipur and Manipur gi damakta lepi na base moi ama ani lepak siba ti phai adu Manipur myam khaktana lepa akanda thogla akanda akoi se either ko noina thawi bidrabnina noina state ni hana lawdrabnina because all the provision provided under the Constitution of India has been failed here. The Constitution chat tabal lam dubu India gi lam ni hairo. Adu gadi adep colony uina lokchen ge haira. Koi the neglect of birabnina koi oiba koi strong decision ama. Either you care about us or forget us, leave us habagi stand koi. Okay. Thambata. Okay, seriously lehoning bhai tar koi Kashmir da lawriba Jammu and Kashmir da lawriba lenga ki magi sense of urgency have tar yang seriously low ribas maina Manipur gisu